Kumja Ningsing and Shum Nipangi, Mars Kunmari, the Yaosang kumhei mari leinana pangthokpa, Heirok Thabal chongpham Amada, mashak khangdaba sing Nongmei Kapsillakpadagi Thabal chongba yaoba Heirok tagi, Thokchom Romesh, Thokchom Promila amasung, Laishram Nirmala Leikhidraba terakataruk shuba, Ningsing Thouram ngasi Pangthokkhre. Mangal piban numit haina, RPN Memorial Trust na Heirok Part 1 umang laikol gi Ningsing sanglen manakta saba Leikhidraba, Romesh, Promila, Amadi, Nirmala gi Ningsing kubamda pangthokpa Thouram aduda, imong munung gi miyoi singna Leikhidabba singi mafamda hikat lekat tamduna ikai kumna utke. Leinana Leikhidabba singi thawai na mapugi laikolda ingna chikna pothanaba minute ani 2 minute lepke. Ngasi gi Thouram aduka mari leinana RPN Memorial Trust ki Publicity Secretary L Meghana hai. Laibak thiba thodok aduna maram oiraga Heirok amadi Manipurda Purakhiba ahongbasing adu hawrakliba mirolda khanghanabagi pandamda Ningsing Thouram asi pangthokpani. Hatna sunabana karishu kanaba purakte haiba mangal amade makhoi ahumna miyoiba khunai piramle miyamna Heirok ki Thabal chongpham gi thodok hairagi hena khangnaba laibak thiba thodok aduda Leikhidraba makhoi ahumna Heirok ta piramliba khudol mayam ase hawrakliba mirol kaya RPN Trust na thodang lawri. Trust ki pandam de aikoi masal hana sunaba lepda si haibasi khaktani haina so pangna makha takhe. Mausagumna sei nongmai tongduna yam chawna pangthokchirambadu hojiki oidiba lebaki irang yengere harga ngasi chamchamba condolence meeting ama tawjere harga imung manung amadi committee gi miyoising aduga lekai gi ahlaman khara pulle harga ngasi si sumdagi hakale ka tambagi thormo adu khotkamak oina pangthokchere pakha taba lebaki irang paru matungda hena chawna ngasi Heirok pachu mangan pibiramba isa si bidam thormo ngasi pangthokchegi ni haidini